ngasi numida wairam phongkhiba tongan manipuri se phongsing amasum thokhiba thawdo wathokisingdagi maruoibi ipausing myamda thamjagi ahanwada CM Biren sana Leibak Oihangani haibadu ku Leibak Oire okramjai matam amada manipur Chief Minister N Biren phongdokhibasi mangonda MLA kunthra kan thui piribudi manipur asi sana Leibak Oihangani haikibadu ngasiti ku Leibak haibadu Oire haina hanagi law minister oirambadana tana veteran politician ojoina social media ra thadorakpa warol aman hairi warol asina makha taribadi Haujuk Chief Minister N Biren Manipur sana Leibak onthokpada mathau tariba MLA kunthra kan thoi pam khibadu haujuk leire masigi mathangda atai MLA kaya mathang support tawdagi yankhai ke manga sore aduna sanaga lupaga na saraba adugumba sakar sina Manipur bu sana Leibak Manipur Oihangani haikibadu kugi Leibak Oire haina phongdorakli amaromdana lamdam asi law and order leitraba lamdam ama haibadu Oire teis darasingha Iramda Manipur si law and order leitrava lamdam amoire masigi mayek senglaba khudam di ngarang naran sinada koki khulai paibisna satarkiba lalda mamaleba gidamaga thawai thakraba miyo anigi asibaksang police amata yauduna miyamna kuipu puduna sakkiba duna takle madugi mathakta lenga sina asibaksang bu ikai khumnadi haibadu mayek sengle haina thawai mirelgi convener teis darasingana phaikre wafam singa si Manipur press cup ta pangthokiba paumising unaba amada mahna haikibani mahna makhatana hai ngarang naran senada kuthokna bigi thawdokta leikhidra khulnga ko khunja ani gi asibak sang adu miyamna thawai mirel gi women wing na sidri ba phawba sara hen bigi khongjang sangsiliba singjamai thongwang gi manakta purakhi asibak sang adu puduna lambida koicha chatpa matamda kari gi police na khangdabana madi thingdabana thawai mirel gi sara hen phamda purakpa matamda ima singamadi miyamna leikhidra athaw ani gi maphamda leisu katun ikai khumna bu utpa horakpada police laklaga miyam tier gya sel kya kaptuna tankhai khibagi thawong adu thawai mirelna sangsilgli ba khongjang asibu atamnana thugaina ba sinba thawong mal haki mana makhatana permission da phongdo khibida karigumba asibaksa ani edu minister gi gate thamlamba tarab dileba asi izat kari oigani thawai mirelna hauzik civil society organization sing amata oina punsinna ba madi assembly da Manipur gi apunbagi saktam kaidana bu warep law haiduna talibada BSc maram sai maram maduna dimana si phangdriba phawba lepalaitana sidriba phawba sara henbagi khongjang sangsin ki gane ki amaromdana fobola maninda kuki militants na nomai kapsilakpada khulnga ko khunja naha ama sokle ngasidagi namit humnigi mamanggi Bisnupur district in Naran Saina thamna pokpi sunu suphai sing mafam sing koki militants sing akan mamongda nomai amadi bom sing kapsilaktuna misi mina amadi aso open kya tholaba matungda ngasin nungthul pung tarani thurum taba matamda Bisnupur district ki fobola maningi reserve forest area mai adigi koki militants sing nomai kapsilaktuna landarak padigi khunjan ha ama sokle Solaba kunjana sigi maming thangjam raju sei kuntragani panapokpa leikhidra Jugindro kawi fobola awang mamang tourist road ward number 2 dagini maki ye thangba khongi phaigal gi sarukta nongmai maru ama pali Bisnupur district hospital pukhalaba matung thoina kudong thiningai oidabadagi mayumda putharakra hairi pausin hai koki militants na fobola maningda lediba reserve forest ki area se kudum chansinduna mapam maduda bunker kya sajinduna laikre hariba mapam asidagi thinungoi maning Laikai romna nomai kapsinduna landa silakpani mafam asida bunker saduna leiri haiba khanglabusu Manipur lenga ki maike digi takthokpa leite hairi amarom ngasi nungthul pung amarom taba matamdasu naran sena maningi khoiren takta lanban saduna leiri koki militants na naran sena tamna nomai kapsilakpada natana 2 inch motor marfuga mathugi bombs kapsilaktuna phokaki aduba aso apan misimina yaukhidi kapsilakliba 2 inch motor Marfuga mathu esi Indian Army ni singbada issue tawbawone maduna bom asi mafam adura leiba regiment kangbuna koki militant sing sagotuna kapsilakpo oigeni thajanari makasa tharakpo ina topa pawmana tidim lambi masing yamlaba imaibel sing Indian Army gari sing chatpa thingjinkre Bisnupur district in Naran Saina thamnapi sunu siphai na sing mafam kya ngasidagi numit humnigi mamangdigi hona koki narco theories na mitei khulna nomai kapsinduna akan mamongna landa silakpadigi misi mina amade aso apan kya thokliba sida Indian Army na koki militant singbu mating saungna pangi haibidigi tidim lambida Indian Army gi gari sing satok sin tawba phumting ningre Indian Army amadi paramilitary force sing thingbi khongjang singa sinami jungba pung tarani thu taba matamda tidim lambi paring da leiba masing yamlaba imai bel sing tholoktuna nambol sing mang thingba hokibani Masing yamlaba imai bel sing nambol sing mang thomjinduna tidim lambi paring the Indian Army ki gari amata chathok chasin tawhondabada natana atai gari sing phawbu thingbi khongjang singki
ngasisu phobala amadi naran sinada kuki militant sina nongmai amadi bom kapsilaktuna akan mamongda mitei singi mathak landa silaki koki militant sina kapsilaki ba sakti leraba bom si Indian Army na supply tawbuni haibigi singnaba laki asumna singnaba kaya si laibadagi nakalani makta yamna kana kuthokna ringi sera asida tidim lambi Indian Army gi gari sing satok sin tawrabadi koki militant singi laifamda thomjin kiduna makhatana makhoi gi mating pangsinduna mitei khul singda landa silakpa ya haibigi singnaba laibadagi Indian Army gi gari sing thinggi khongjang asi sangsin kibani haidi Nambol Singwang the Maira Pai Imai Bel Sing Indian Army gi gari thinglabasu Nambol Bazar gi maning thangmu sarukta laidiba learning thau kori phaba laising gi awang thangmda satliba lambi adom Indian Army gi gari satkibi gi ayaba piki hairiba lambi adom dadi morangrom da makhata na Indian Army satnabi gi lambi leitaba maramna lambi adom na satlalaga Imphal tamna koina satkinabi gi lambi pibani loinana Indian Army thingbi gi khongjang asita nungthil pung ama tabadagi masing yamlaba Imai Bel mayam thomjilaktuna asauba migi samudra ama haibadu oiduna mapungfani Indian Army ki gari sing thingbi khongjang mai pakna sathaki haidi amaramdana misa miyamna nungai daba thabak amu hana tholaroi kham khan swan housing ki case ta withdraw tawre staranjan hauju manipur thoklib irang asiga mari lainana koki gi case amada mite advocate marina case mayok yagan haina social media ra viral oirakhiba asigi matana case asigi assist tawriba advocate singna case asidagi withdraw tawre haina case asida assist tawriba High Court of Manipur gi advocate Soraisam Sitaranjan Fungtokre wapam singasi major khulda leba Manipur press kapta pangthokpa pawmising unaba ma da fungtokibani magna makha taraduna hai Hyderabad ta leriba kham Shiwan Hausinga case asiga assist tawriba advocate singa naksinana tinaba sakhang mai khangnaba leiti amaramda makhoi masagi kanaba yengdanu case asida assist tawkibanati Supreme Court na case asi maram sai sa de haina thidoknabi gi legal battle ama numit taraga mangani ki matam piriba sida Manipur High Court Bar Association ki member oiba mioi ama sangmarigi case asigi senior counsel oiba Ananda Grover na Manipur ma ki khangnaba mata leitabana ma ki mating pangkibani Magna makata na fungdo kibida case asigi matang na mahang atamna na miyam gi nungaitana ba madi thamoi sukna ba tawkiba leiti case asi ma ki oja oiriba Supreme Court ki senior counsel Ananda Grover masam ona file torakibani case asida supnatagi mahak na mating pangnabani matungda Mr. Miyam na nungai roidaba thawdo amu hana thogalaroi haina su mahak na Manipur gi praja miyam gi mafamda sengdorakli amaromdana Laimakongi army na kurak hangdana lairiba mafamda koki militant singna mitegi yumai tharambabo yaningdaba fungdorakli Laimakongi yanghigetare suba Mountain Division gi hek thangnana lairiba Laimakong singma masum kanto sabalda lairiba mitegi mi lainadraba yum sing koki militant singna yamna laina sanglaga mai thabagi thabak sataba ngaman basibu kanto sabal amadi Laimakong singmangi khunja singna pendaba fungdorakli khunja khana pausi sida fungdorakpagi matungina di Laimakong singmang asida matam kaya gi mamang dagi mitai kuki amadi liang mai naga sing yamna nungsi sana labina rakhibane adubo handak me ahum dagi hauna kuki singna mitai gi yum mai thaduna madi nomai kapsinduna mihat mipun satharak pasidagi mafam asida mitai sing leiba ngamdaduna senthorakhibane adubo mafam adura lehoriba mitai singi mi lainadraba yum singdai kuki singna sanglaga postai maning tamna huran bagi thapak yamna komna sathari masi Laimakong gi army singna khurak hangdan laidiba mafam asida kuki singna Tauna Huran Sinti Tabak Satrapa Ngaman Basi, Laimakong Army na Kuki Singu Pong na Sagol Abra Habigi Wang Amalak Lahedi. Kunjas na Pungdorak Pagimatu in the Housing Sukanto Sabalamadi, Laimakong Singmangi Sarukta Kulai Pipe Kuki Militant Sing Maningtamna, Satok Sintauri, Loidana, Tangnana Laiba Mitagi Kuldus no may Kapsin Megi Tabak Satari, Narang Numidang Laimakong Singmang the Labor Mitai Kulda no may round a home lom, Koki Militants in a Kapsilaki. Ngarang numidang pung tar umakhairom tapa matam na kuki kulai paibisinga sing dagi kum tharalaga mitei leinedraba mitei gi yum ahum mai tharamba si mafamadura leiriba Laimakong gi army singa yamna section ngak sende haibadu thokiba mai thabagi thawdo osina takani maramaduna kuki militant sing bu hariba mafam singa sida maning tamna satok sin tawbu yahalaga mitei sing bun masagi mayumda sangduna postai lokthokpa madi ngak senbagi thabak sataba phawba army gi kangbuna yahandaba sibu penaba fongdorakli Loinera army na mitei amasung kuki ani gi marakta misang mikai naiba miyeng sangbigano haidi Makasa tarakpo na to perform advocate sitaranjan gi mayu masingyam loba miyam na thomjin amanga takra thwankre nga sinung tilpung ama makhairam taba matam na singjamai police station gi manungsana singam kha maibam rekta leiba advocate Soraisam sitaranjan gi yumna masingyam loba miyam thomjilaktuna yum gi saruk khara akai toy thwankra haidi paw sina phangba paw gi matung inadi
Khamkhan Swan Housing petitioner Oiduna Manipur High Court Tarakiba, petitioner Madamaki Council or Embassy Manunda, Advocate Sitaranjan Siawi, Rodina Cookies and Gidamakta, Case Lepi Hybidamakta Kushaw Naraba Lamdamasiki Mioka, Make Amarum the Toms in Naratuna, Advocate Asigi, Seki Yumadu, Akai to Krat, one Kibani Hidi, Yumda. Thomjilakuna akai toy to one bigi pau tabagi matamsan singjamai police station ki kangbu thawdok thokpam na thomjilakuna miyam adu control tawdagi yamna sauna amanga ta thokidre haujik sumakha tana laikai gi maira pai bi kyan advocate asigi yumasi ngaksen bigi thabak sathari hairi panmayabadi khamkhan swan hausingna petitioner oiduna Manipur High Court tharakiba petition amada maki council oirambasing withdraw tawba laikhrabani loina ngasi nungtul Manipur press kapta pangthopa pawgi mipum amadasu haujik thokliba Manipur irang asiga mari lainana Cookie gi case amada mitei advocate marina case mayuk nagani haina social media da viral oirakiba asigi matangda advocate singi manungda advocate Sitaranjan masama case asidagi withdraw tawre haina singdokhiba su laikhrabani hairi amaromdana Cookie singbo foreigner ni haibi yaning di haiduna more da cookie singna wakat mi phamphre Manipur thokliba kangluk irang asi Myanmar gi India gi ngamkai lanchin dun ain kaina sanglapa cookie narco theories haibadi foreigner singna thokan bani haiba mayek sengna khangle haina Union Home Minister Amit Shah na phongdokkiba wapam adu yamna kana yaning daba phongdoktuna ngasi border town more da leiba cookie singna more da leiba good ground wakat mi pham satakre ngase pung mapan tabagi numijungba matung ama phawba satakhiba wakat mi pham adu maru oina cookie nupi singa madi naha singa saruyaki Makoina Sizinakiba plate card sing Union Home Minister Amit Shah na cookie sing foreigner ni haibadu yaningde wapam adu khudak ta handu Manipur police dagi tampaki Miyoi Kiana Namduna Laukiba Kulai sing atubu matamna khonggalo cookie sing na talibu separate administration ki wapam thabak to on thokloi Manipur gi saktam thugai ro han Union Home Minister na phongdokiba du cookie sing na talibu demand gi mayoktani maramaduna cookie sing na separate administration pi gi dabani haibagi dabi asi thabak to on thokadabani haina dabi tawri Amaromdana Tripura Sarkar Manipur ge Language Advisory Committee handakta amuk nahongna semkhre Biren kabravam Hanagi yudubu amuk anawal likli amara hapsinduna puthora ko Tripura Sarkar Manipur Language Advisory handakta nahongna semkhre Inkumjali singa magasama panga maudra ka nipanagi Manipur ge lolda mahai tambi takpi bahuduna ngasi phawu sathari habigi fact friend Sarkar na haudok piramba Sarkar adu haujik BJP Sarkar na ningthi na makhata na sathari amasum haudok piri adu aikoi so called oza scholars sing kharana su yamna thawayauna tengwang biri sei kunga manga farakli adu Manipur oza mata recruit tawdri state ki budget Manipuri lol gi damakta paisa mata sanction laiti school tongana Manipuri takpi begi pedat laiti haidi question paper namthokpagi paisa elo tawdi adu kariguma parikha lawyer halabasu maduda phonglakpa mark adu progress report ta salhandi Manipuri oza recruit tawbagi mohota oza oina leiriba mitai masa singbu khalaga makhoi apamagi wangbara Manipuri class lawgadabani haiduna namfuda instruction piduna makhoibu Manipuri oza ni haiduna lana masak taktuna sandokli hairiba general school teacher oiriba mitai masa oza singduna atai subject takpibaga loinana karigumba ehenba honorarium su pibidrabada extra oina Manipuri subject takadabani haiduna namfuda instruction pidi haidi Imalol izati nungsibagi emotional blackmail da yaraktrabakanda arapada transfer satan khibagi akiba supiraki habigi wapam silaidi sarkar na tawriba khudimaksi advisory committee ki khuthangani sarkar na taseng oza recruitment tawge khalabadi Manipur qualify oiba Manipur amadi Assam digi Tripura ajarak pic ningol yamna laidi samna hairabada ngasi phawbada textbook khara puthokpi banatana sarkar na Manipur dol asigi matang sel amata kaithokpidri khudimaksi voluntary ni aduga mingsana sarkar amasung ruling party gi khujabi mi khargini maram aduna sei kunga manga sukna Manipur lol tambi takpi ri haiduna lakli bismiyamna namthak tawuna tana atei kari suleti board ki rajniti da Manipuri sing themjin bigi lalong makhalamani aina haijari bisi pangai haijin manati sarkar mangna pirakpa RTI report phangbadagi haijabani Miam su asumaran tigat piyo duga Manipuri oza recruit tawba budget tongana sel kaithok piba sina sumwa pam kya si pukhatpa ngamgani haibisi handaki anauba advisory committee gi maphamnadi thajapa kya di leijadi hain su paus ta palakli makasa tarak poina to pawm nominini supna Susampur gi mafam ahum da coming operation satakre ngarang pung kunga mari gi manuna combined force ki kangbu na Susampur gi tongan mafam ahum da Sangai Court Police Kuntra Kataruk Suba Assam Rifles Nipugumapan Suba ITBT amadi ahum suba
Jack Rip ki combined force na ngarang ayuk pung mapandagi numiyung matung pung ama phawpada khongmol gi umangi saruk da ahan boina coming operation sa takhi haidi operation adu da country made pumpi kun amasum bomb kapna ba pipe amadi gun brother gramiang khai single barrel ama double barrel ama single barrel amadi double barrel gi maru kun fakat khai masigi mamang August kuntra da su Suzampur district headquarter gi tuibong area digi sakang da singna nomoi madi maru ni singbu lut tawkre habi gi pau khongodi gi nomina sigi ayuk pung ahunga makhai digi taret fawba kuntra ga taruk suba sam rifles amadi district police Suzampur gi khangbu na coming operation sa takhi loina operation adu da tuibong area gi manungsan ba jungle gi saruk sabat banks yaki operation adu da tear gas ganama registration number 187103115 asi Suzampur district quarter gi arm court gi sakang da sing lut tawdun loki ba du phamang ki masidana tana tear gas cell kungani thu supangki masigi matungda kungatare suba assam rifles 48 by 11 by 13 EITP amadi D238 battalion CRPF ki kangbuna Khamawi amadi Bethel Beles ki mafam singna ayuk pung tara dagi nungtul pung ama phaw pu yum ni fugo mangada sang no coming operation sa takhi loina mi phami pun amadi khulai sing fagat pegi paw leite haidi loshilak poina ten ba paw mana khulngak diba volunteer sing na mangarak subo oina mateng pangkhre Thawal district ki Wangjing haudam ba mamang lekai gi UTSC club amadi maira paibi ima sing na mangarak subo oina khulngak diba volunteer sing na mateng pangkhre khulngak diba singi damakta polam kya mateng pangki bising ngarang Wangjing haudam ba mamang lekai gi maira paibi ima sing amadi United Progressive Sporting Club UPSCC na ani na kusang na duna haujik tholi ba kanglok irang asida kuki sing na mitay singi khul singda lep leitan nomay kapsilak pa madi landa silak pa sida ima Leibak Manipur gi apun bisaktam kai biaro haiduna thawna phone song thok tuna khulngak diba volunteer isa singi damak mangarak suboina sana thana basing hawai amadi ising mating pangki ban haidi maira paibi ima singna khulngak diba volunteer oiriba masa singi damak ta mama oi be khuina award pa mata leitana bohona gani loinana lepa leitana angama mating pangki kani haiba loinana masa singi damak mama oi be khui leiri haiba loinana khulngak diba masa singbu mama oi bisingna pungning thawat ki haidi adu hausi ko na di myam paus matang se lusinjarage mas myam puna no update ngaminasi